ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ, ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯗꯨ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨ ꯋꯥꯔꯤꯁꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯑꯃꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯀꯥꯟꯗ, ꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯃꯒ ꯃꯁꯝ ꯍꯧꯗꯕ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯇꯥꯎꯅꯤ ꯉꯁꯤꯗꯤ ꯀꯣꯏꯔꯨꯁꯤꯗꯅ, ꯈꯣꯡꯁꯤꯁꯨ ꯈꯔ ꯐꯕꯒꯨꯝ ꯇꯧꯏ꯫ ꯉꯁꯥꯏꯕꯨꯛꯇ ꯀꯣꯏꯔꯨꯕꯅ ꯐꯗꯧ ꯃꯥꯜꯂꯤ ꯉꯁꯤꯁꯦ꯫ ꯍꯣꯏꯅꯦ, ꯀꯣꯏꯊꯣꯛꯎꯁꯤꯅꯦ꯫ ꯁꯝꯁꯤꯁꯨ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯅ ꯍꯨꯝꯗꯕ ꯀꯨꯏꯔꯦꯕ꯫ ꯍꯥꯏꯒꯨꯝ ꯉꯁꯤꯗꯤ ꯃꯤꯠꯁꯦ ꯎꯒꯨꯝ ꯇꯧꯏ, ꯋꯦꯗꯔꯒꯥꯁꯦ ꯐꯖꯕ ꯃꯥꯜꯂꯤ꯫ ꯀꯣꯏꯊꯣꯛꯎꯁꯤꯅꯦ꯫ ꯃꯇꯥꯡꯁꯤꯗ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯀꯟꯅ ꯒꯥꯔꯤ ꯊꯧꯔꯛꯏ꯫ ꯏꯇꯥꯎ ꯁꯝꯅꯥꯗ ꯂꯤꯔꯦ꯫ ꯏꯇꯥꯎ ꯇꯥꯟꯅꯔꯨꯁꯤꯔ? ꯀꯩꯝ ꯈꯜꯂꯣꯅ, ꯑꯩ ꯅꯝꯕꯔ ꯈꯪꯍꯧꯔꯦ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯏꯟꯇꯔꯦꯁ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫